feedback channel da dom bo mo khana taram no oxin je bokolo yana ngasi December ki tang kun ningthoukaba na me jali sing ani ko ma thoi ki khomjinba paw thamjari Assam Rajya Sarkar na Assam da lairiba miyam ki damak anauba phone number ama hangdok le karigumba maram amak sarkar ki loising singta natapa tapa tawduna micham po awa pirabadi phone number asida complaint tarpu yagani 1800345357 da phone taraktuna lenga ki portal sing da darkhas thawada khudong cha da lairagadi phone number asida complaint tarpu yagani so haidi Assamese amasong Assamese jati semgat pada Assamese Muslim singi singthaningai oiba khudol yauri wapamase ekhoi khuding mak ki thamoida lausin gadabani Azan Fakir Sahab amasong Shankar Dev na utpiram balambi da chatliba makai Assamese khunai ing na tapna hingba ngamgani wapamase Assam ki Chief Minister Dr. Himanta Biswa Sharma na phongdokkibani Assam da Hindu singdagi Assamese Muslim singna hena secured oidri haina sumakata na haiki Amritsar ki Golden Temple da Guru Granth Sahib pu ikai khumna de haiduna mioi amabu minung sikhangdra phuduna hatkre atopa chap manaba thodok amasu Gurudwara amada thokre thodok ani asina Bharat ki mafam pumbada bi pai halle hairi Science Olympiad Foundation na pangthokpa SOF International Olympiad Foundation 2020-2021 da konthojam langlen na North East ki oina journal rank 35 phanglakre amrom tana SOF International General Knowledge Olympiad ta international rank kun mathoi phangduna North East journal rank number 1 tarakre konthojam langlen Lakhipur khumanda leiba konthojam Nanda Babu ki machanu pini langlen Poilapul da leiba English medium school amada class 8 tamlibi mahiroini asumna langlen na mai pakpa sida oja sing khangna chanaba sing muru upang singna haraubo phongdorakli Hojik leiriba sikha ki phibam asida Assam ki primary education yamna thak nemna leiramle awang nongpokta Assam na number 4 subada leire aduga Bharat pumba ki oina kunmanga suba phibam da leiri national score dasu Assam yamna han thaduna leire haina su Economic Advisory Council of Prime Minister na khangalakre COVID-19 na maram oiduna laikhidraba imung manung natraga naknaba mari mata da lupa lakh yankai ex gratia payment oina piragani haina ngarang Manipur government na lauthokre National Highway gi Safety Management ta hena khudong chawsinaba amasung masti gi tengbang naba NHIDCL na ambulance taret service ta thamkre ambulance asina National Highway singda thokpa sathiba accident amadi emergency case singda singthaningai oina tengbang pigadauri hairi Guwahati ki Bokhra Parada leiba stadium da lakliba chahi 2022 da international cricket match ama sanagadauri hairiba match asi lakliba March thata India versus Afghanistan sanagani Hanagi Assam gi Chief Minister Aramba Sarbanand Sanwal na Rishi Kabi Nilamani Phukon gi yumda chattuna Kabiga unakre sahitya gi khwaidagi wanglaba samman Gyanapith Award Kabi Nilamani Phukanda pirakpa asida Hanagi Chief Minister asina Kabiga unaduna harau nungaiba phongdok nakre Bank account da Aadhaar card link tawdrabati old age pension widow pension lawthokpa yararoi Bongaigaon municipality na hairiba warep asi lokibani December ki tang 38 gi manungda passbook Aadhaar card puduna municipal office da chatnabasu hairakhi Bistadom railway service Arunachal Pradesh yorakre Assam dasu Guwahati dagi Haflong phawba chelambadu Badarpur station phawba Bistadom railway service ase yohalakadauri Malem gi leibak Marfu tara mapanda Omicron case handokre lakliba Christmas amasung New Year gi mangda mioi khudingmak section na lainanaba World Health Organization na warning tawrakre Assam Assembly gi ningthamifam ngasi dagi hauragani anauba bill ama amasung amendment bill 15 pukhatkani haina thajaba paw mana hairi tha manga gi mang the same ki cattle protection bill gi amendment su handaki ningthamifam sida pukhatkadauri pawlo jere video like to view channel asida anauba irabadi subscribe to view tagasari